Wangkheimayum Sanayaima Na press media da thamkhiba wapham shing adu Semjin sajinba wapham ngaktani haiduna samurau naurem apunba maira paibina phongdokhrei wapham adu ngarang samurau awang lekai lampakta pangthokiba paugi mifam amada phongdokhibani mahangna makha taraduna polling station 22/4 amadi 22/5 ki oina MLA Khuraizam local amadi ex MLA oinam lukhoiga punna khusam naraga yelingai matamdagi cheng kg manga fangkiba lei adubu Englishing aniga kulumdoigi matungdagidi cheng kg manga suna fangkidrei ngasi fauba tha khudingi amata chithadana Wangkheimayum Sanayaima Na press media da cheng sing beneficiary singda fangki haribasi yumpham yaudubani haina phongdoki Englishing aniga kunmanga gi January dagi August faubagi tha marigi cheng fangkre aduga lemhoriba tha marigi cheng dudi fangdri masi kadaida chatkhre ration card paiba paidaba amadi nauna card sarakpa cheng di laktriba singidi yenglaga punna fangminaba haiba Sanayaimagi wapham mathauta natana matau sabani card tuda yauriba myoi khudingmaki cheng kg amamamgi kakpa haibasi yaningde haina phungdokhi ex MLA na yelingai matamda cheng sudana phangbagi wathok thoki de haiba wapham dusu ahamba paigiba da yenba sudaba cheng dudi ex minister gi purikhaw dagi cheng chera ahum pibiraga kat amamam dagi cheng chera amamang ta aba matungda kat paidaba miyoi khudingmakta kat paiba mi singjiga yeliba agency jiga wakan taminaraba matungda yanaba porakpadagi paidaba yumdong khudingmakta cheng chera mari yelaga lakpana irang haugidabani adugi makhata bada basi makhata rakoda Wangkheimayum Sanayaima haiba nupisina press media da hunabagi thabak se lepiraga legumba asumaran pambi da taragadi department da official channel da oina tawminarasi natragana samuro naurem apunba maira paibijiga aikhoiga phaminaraga asumaran do thidok minarasi makhata na hulanabagi thabak se lepminarasi haina press media da haijar